Senapati district ki Taphou Khul Da Kanglup Anigi Marakta Ungkhatnakhre Amadi Leptana Nongmei KAPNABANA CRPF personnel Amadi PAOMEI KHUNJA ASOK nangkre Thazabaya Paw amagi matung inna Taphou Khul da ngasi ayuk pung 2:30 helakpadagi nauna irang tholaktuna yung kaya may thanakre security forces singi marakta mamang maktada pung 2 Leptana Nongmei KAPNABANA thodoga da CRPF personnel Amadi PAOMEI KHUNJA ASOK nangkre hairi Pawasna makata na hai ngasi ayuk pung 2 marirom tarakpa duwaidagi Taphou Khul da yung may chakpa hauraki hairi thodoga dugi paw fangbaga pung 3:30 tabada fire service ki team amana mai kanana changnaba hotnabada KHUNJA singna athingba thamlaki hairi tungda pung 3 tarakpada amuk PAOMEI nagana khundaba marenmai da yum khara mai tharaki hairi charang naringai marakta ayuk pung 8 helakpada mai kayadongi kuki amadi naga taba khunda nongmei kapnaba hauraki hairi nongmei kapnaba adu pung 2 kapnaki hairi thodog aduda haidorakpa maruna KHUNJA Amadi CRPF ki personnel ASOK yawan kibani hairi